ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯁꯨꯊꯥꯡ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯇꯥꯂꯣꯏ ꯇꯨꯡꯏꯟ ꯇꯝꯕ ꯑꯁꯤ ꯑꯅꯤꯗꯒꯤ ꯍꯦꯟꯗꯨꯅ ꯃꯁꯤꯡ ꯐꯅ ꯌꯥꯝꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯎꯌꯥꯂꯣꯛ ꯀꯧꯕ ꯑꯆꯧꯕ ꯂꯝꯗꯝ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯈꯦꯗꯦ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯨꯄꯤ 3 ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯎꯌꯥꯂꯣꯛ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯧ ꯑꯆꯧꯕ ꯑꯁꯨꯛꯄ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯀꯌꯥ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯎꯌꯥꯂꯣꯛ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯁꯨꯛꯂꯕ ꯁꯣꯡꯂꯕ ꯆꯤꯡꯅꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯞ ꯇꯧꯕ ꯂꯣꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯏꯇꯤꯟꯐꯝꯗ ꯅꯨꯡ ꯃꯆꯥ ꯑꯀꯨꯞꯄꯁꯤꯡꯅ ꯏꯔꯣꯜ ꯅꯨꯡꯗ ꯏꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤꯗꯅ ꯑꯆꯧꯕ ꯊꯧꯗꯨ ꯅꯨꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯃꯤ ꯑꯃꯈꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯜꯊꯣꯡꯒꯤ ꯐꯤꯚꯝꯗ ꯐꯤꯖꯦꯠ ꯈꯔꯅ ꯁꯛ ꯂꯣꯠꯇꯨꯅ ꯁꯦꯠꯆꯤꯟꯈꯤꯕꯅ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯝꯂꯕ ꯃꯔꯝ ꯑꯗꯨꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯃꯛ ꯑꯃꯝꯕ ꯃꯔꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯂꯩꯃꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯌꯥꯏꯃ, ꯅꯅꯥꯏ ꯑꯩꯅ ꯂꯩꯃꯇꯣꯟꯒꯤ ꯀꯥꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯣ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯎꯕꯤꯕ꯭ꯔꯥ? ꯀꯔꯤꯅꯣꯗ ꯄꯤꯛꯇꯨ, ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯌꯥꯍꯧꯕꯗ ꯃꯉꯥꯏꯔꯤ꯫ ꯀꯗꯣꯝꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯑꯁꯤꯕꯣ? ꯃꯍꯥꯛꯇꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯟꯕꯗꯥꯏꯅꯦ, ꯃꯆꯤ ꯑꯃꯗ ꯂꯩꯖꯔꯝꯁꯅꯤ꯫ ꯑꯗꯣ ꯄꯤꯇꯨ, ꯑꯩ ꯑꯃꯨꯛꯇ ꯏꯔꯨ ꯁꯥꯗꯦꯡꯒꯦ꯫ ꯆꯥꯏꯊꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯏꯔꯨꯐꯝꯗ ꯅꯪꯅ ꯈꯔ ꯄꯨꯁꯤꯜꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯄꯤꯇꯨꯛꯅ ꯃꯆꯤꯟꯕꯥꯜꯗ ꯁꯣꯜꯍꯧꯏ꯫ ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯍꯥꯏꯔꯒ ꯃꯥꯅ ꯀꯌꯥꯗ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯂꯩꯃꯇꯣꯟꯗꯣ, ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯂꯩꯕꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯄꯤꯇꯨꯛ ꯑꯁꯤ ꯆꯍꯤ 90 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯊꯝꯂꯛꯄꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃꯁꯤꯡꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯤꯡꯂꯛꯄꯅꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨꯅꯤ꯫ ꯄꯤꯛꯇꯨꯛꯅ ꯆꯠꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯅꯈꯣꯏ ꯂꯩꯃ ꯑꯍꯨꯝꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯑꯩꯁꯦ ꯐꯅꯗꯤ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ꯫ ꯅꯈꯣꯏꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯕꯨ ꯅꯈꯣꯏꯅꯗꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯈꯣꯟꯐꯝꯗꯒꯤ ꯍꯧꯔꯒ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯕꯤꯄꯣꯠ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯗꯤ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯁꯤꯈꯛꯅꯗꯤ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯌꯥꯝꯅ ꯇꯧꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯄꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯀꯣꯟꯗ ꯏꯁꯤꯡ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯂꯨꯝꯕꯨ ꯁꯥꯔꯕꯗ ꯀꯣꯟ ꯑꯃꯗ ꯑꯃꯨꯛ ꯍꯩꯗꯣꯛꯇꯨꯅ ꯏꯔꯨꯖꯐꯝꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯤꯕꯤ ꯂꯩꯃꯌꯥꯏꯃ ꯑꯗꯨꯗ ꯍꯥꯏ, ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ, ꯆꯥꯏꯊꯕꯤꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯂꯩꯃꯌꯥꯏꯃ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦꯍꯦ ꯄꯤꯛꯇꯨ, ꯅꯪꯗꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯣꯏꯗ꯭ꯔꯥ? ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯂꯨꯛ ꯀꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯍꯩꯃ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯅꯪꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯤ ꯊꯧꯔꯝ ꯂꯩ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦ꯫ ꯑꯩꯅ ꯁꯦꯠꯅꯅꯕ ꯑꯉꯧꯕ ꯐꯤ ꯐꯅꯦꯛꯇꯣ ꯀꯩꯔꯨꯡꯕꯗꯒꯤ ꯅꯪꯅ ꯑꯃꯨꯛꯇ ꯂꯧꯔꯝꯃꯨ, ꯊꯨꯔꯕꯅꯤ꯫ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯁꯦꯠꯆꯤꯜꯂꯗꯕꯅꯤ꯫ ꯂꯩꯃ ꯏꯕꯦꯝꯃ, ꯑꯩꯁꯦ ꯂꯩꯃꯇꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕ, ꯃꯍꯥꯛ ꯂꯩꯕꯁꯨ ꯎꯔꯝꯗꯦ, ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯩ, ꯀꯔꯤ ꯋꯥꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯟꯅꯖꯕ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯖꯩꯗꯀꯣ꯫ ꯃꯐꯝ ꯑꯃꯗ ꯃꯔꯥꯏꯅ ꯂꯩꯖꯔꯝꯁꯅꯤ꯫ ꯆꯠꯂꯣ, ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯩꯔꯨꯡꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯄꯤꯛꯇꯨꯛꯅ ꯀꯩꯔꯨꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯂꯩꯃꯌꯥꯏꯃꯒꯤ ꯐꯤ ꯍꯥꯏꯍꯧꯏ, ꯂꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯣ, ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯣ, ꯑꯩꯅ ꯊꯤꯜꯂꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯣꯟꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ, ꯅꯪ ꯄꯨꯔꯣꯀꯣ꯫ ꯄꯤꯛꯇꯨꯛꯅ ꯐꯤ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ ꯂꯩꯃꯇꯣꯟꯕꯨ ꯁꯣꯝꯗꯒ ꯂꯥꯛꯈꯤꯕ꯭ꯔꯥ? ꯂꯥꯛꯄ ꯎꯕꯤꯈꯤꯕ꯭ꯔꯣ? ꯑꯩꯗꯤ ꯎꯗꯦꯕꯣ꯫
ꯑꯩꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯣꯝꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯄꯤꯛꯇꯨꯛꯇꯨ ꯊꯨꯅ ꯌꯥꯡꯅ ꯂꯩ ꯃꯌꯥꯏꯃꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯇꯣꯟꯕꯨ ꯊꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯃ ꯑꯍꯜꯅ ꯄꯤꯛꯇꯨꯛꯄꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ꯫ ꯄꯤꯛꯇꯨꯛ, ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯛꯈꯣ ꯅꯪ꯫ ꯀꯔꯤ ꯍꯥꯏꯕꯤꯕꯒꯦ? ꯏꯅꯥꯎ ꯌꯥꯏꯃꯒꯤꯗꯒꯤꯅꯦ ꯁꯅꯥ ꯂꯤꯛꯐꯥꯡ ꯅꯨꯡ ꯊꯤꯟꯕꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯑꯝꯃꯨ꯫ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯃꯄꯨꯒꯤ ꯌꯥꯊꯪꯗ ꯇꯨꯡꯏꯟꯕꯗ ꯄꯤꯛꯇꯨꯛꯇꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯃꯌꯥꯏꯃꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯀꯦ ꯑꯃꯧ ꯇꯧꯁꯤꯜꯂꯕ ꯂꯩꯃ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯅꯥꯎ ꯌꯥꯏꯃ, ꯅꯆꯦ ꯑꯍꯜꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯅꯨꯡ ꯊꯤꯟꯕꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯍꯥꯏꯔꯛꯏ꯫ ꯂꯩꯃ ꯌꯥꯏꯃꯅ ꯎꯄꯨꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯛꯇꯨꯛꯇ ꯄꯤ꯫ ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯄꯨꯕꯤꯔꯣ꯫ ꯃꯗꯨ ꯄꯨꯔꯒ ꯄꯤꯛꯇꯨꯛꯇꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯅꯨꯡꯁꯤꯅꯩꯗꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ꯫ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯉꯥꯛꯇꯅꯤꯅ ꯋꯥꯈꯜ ꯄꯨꯛꯆꯦꯜꯗꯤ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯗ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯀꯣꯅꯨꯡ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯛꯄꯗꯤ ꯈꯛ ꯁꯣꯏꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥ ꯑꯗꯨꯕꯨ ꯃꯆꯦꯝꯍꯜꯗ ꯄꯤꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯇꯣꯟꯕꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯕꯗ ꯂꯩꯕꯗꯤ ꯁꯨꯛꯎ ꯎꯔꯝꯗꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯩꯃ ꯑꯍꯜ ꯑꯃꯗꯤ ꯂꯩꯃ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃ ꯑꯇꯣꯝꯕꯤꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ ꯌꯥꯏꯃ, ꯏꯅꯥꯎ ꯇꯣꯟ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯁꯨꯡꯎ ꯍꯦꯛ ꯎꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯆꯦ, ꯑꯩꯁꯨ ꯎꯗꯦ꯫ ꯉꯁꯥꯏꯗꯁꯨ ꯄꯤꯛꯇꯨꯛꯅ ꯑꯩꯉꯣꯟꯗ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯕꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯣꯏ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯗꯦꯅꯦ꯫ ꯏꯆꯦ, ꯂꯥꯏ ꯀꯠꯄꯒ ꯂꯥꯏꯔꯤ, ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯁꯔꯧ ꯑꯁꯦ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯑꯃꯨꯛ ꯇꯣꯛꯀꯅꯤꯀꯣ꯫ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯍꯦꯜꯂꯤꯗꯣ꯫ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ? ꯍꯧꯖꯤꯛ ꯑꯁꯦ ꯂꯩꯃꯇꯣꯟ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ, ꯊꯥ ꯂꯦꯞꯂꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯦꯛꯅ ꯇꯤꯡꯈꯪ ꯑꯣꯏꯗꯨꯅ ꯊꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯃꯛ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯏꯆꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩ ꯃꯐꯝꯇꯣꯜ ꯍꯦꯛ ꯄꯤꯈꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯧꯋꯥ ꯁꯥꯗꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤꯁꯨ ꯏꯆꯥ ꯂꯩ, ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩ꯫ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯅꯋꯥ ꯑꯃ ꯃꯤꯇꯝꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪꯗꯕꯨ ꯐꯥꯎꯔꯛꯂꯕꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗ ꯌꯦꯛꯅꯕ ꯃꯆꯥ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯖꯉꯤ, ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯋꯥꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ? ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯗꯣꯝꯗ ꯂꯤꯊꯣꯛꯈ꯭ꯔꯕꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯧꯔꯥꯡ ꯑꯁꯦ ꯃꯍꯥꯛꯁꯨ ꯍꯛꯊꯦꯡꯅꯅ ꯈꯪꯗꯕ ꯇꯥꯔꯕꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯄꯥꯎꯗꯝꯂꯝꯗꯅꯀꯣ꯫ ꯇꯝꯒꯦ ꯇꯝꯖꯁꯅꯨ ꯀꯔꯤꯅꯣ ꯏꯆꯦ? ꯋꯥꯍꯪ ꯄꯥꯍꯪꯂꯛꯂꯒ ꯈꯪꯗꯦ ꯇꯧꯗꯦ ꯍꯥꯏꯔꯒ ꯇꯝꯃꯔꯣꯏꯔꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯊꯤꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯗꯨ ꯂꯩꯃꯇꯣꯟꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯩꯇꯦꯅꯤꯁꯦ, ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ? ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯥ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯝꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯝꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥꯗꯒꯤ ꯐꯥꯎꯕ ꯃꯥꯕꯨ ꯊꯤꯕꯗ ꯐꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯦ ꯍꯜ, ꯑꯩꯈꯣꯏꯅ ꯊꯤꯕ ꯉꯝꯗ꯭ꯔꯤ꯫ ꯏꯅꯥꯏ ꯄꯤꯛꯇꯨꯛꯀꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯕꯗꯥꯏꯅꯦ꯫ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯊꯤꯍꯟꯁꯤ, ꯃꯁꯤꯅ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯏꯅꯥꯏ ꯄꯤꯛꯇꯨꯛ ꯍꯥꯏꯔꯒ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯅ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ? ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯃ ꯄꯜꯂꯝꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ꯫ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯂꯝꯖꯥ ꯃꯆꯥ ꯃꯍꯥꯛꯀꯤꯕꯨ ꯃꯄꯥꯝ ꯂꯝꯗꯝ ꯃꯌꯨꯝꯒ ꯂꯩꯔꯝꯒꯗ꯭ꯔꯥꯅꯦ? ꯂꯩꯔꯝꯃꯣꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯈꯤꯕꯗꯣ? ꯊꯥꯖꯗꯦꯕꯣ꯫ ꯃꯄꯥꯝꯗꯁꯨ ꯆꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯀꯩꯗ ꯆꯠꯀꯗꯧꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯦꯗꯣ꯫ ꯐꯖꯕ ꯃꯈꯩ ꯃꯥꯒꯤ ꯍꯦꯛꯇ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯄꯨ ꯄꯥꯡ ꯁꯨꯏ ꯁꯨꯗꯦ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯂꯧꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯝꯖꯥ ꯃꯍꯥꯛꯅ ꯄꯣꯛꯄ ꯃꯆꯥꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯈꯤꯒꯅꯤ꯫
ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯑꯩ ꯈꯪꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯄꯥꯛ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯀꯅꯤ ꯅꯤꯡꯗ꯭ꯔꯤ꯫ ꯀꯥꯟꯅꯗꯦ, ꯄꯤꯛꯇꯨꯛꯄꯨ ꯀꯧꯗꯨꯅ ꯊꯤꯍꯟꯁꯤ꯫ ꯏꯅꯥꯏ ꯈꯔ ꯊꯥꯔꯒ ꯃꯄꯥꯝ ꯑꯌꯣꯛ ꯌꯨꯝ ꯑꯗꯨꯗꯁꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯍꯜꯂꯨꯁꯤ꯫ ꯄꯤꯛꯇꯨꯛꯇꯨ ꯃꯄꯨ ꯂꯩꯃ ꯑꯅꯤꯅ ꯀꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯑꯍꯜꯅ ꯄꯤꯛꯇꯨꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯤꯛꯇꯨꯛ, ꯂꯩꯃꯇꯣꯟ ꯀꯗꯥꯏ ꯆꯠꯈꯤ? ꯅꯪꯒ ꯃꯥꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯕꯗꯥꯏꯅꯦ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ, ꯍꯥꯏꯌꯨ." ꯄꯤꯛꯇꯨꯛꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ, "ꯅꯅꯥꯏ ꯑꯩ ꯈꯪꯖꯗꯦ." "ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ? ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯈꯨꯠ ꯌꯥꯎꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯊꯩꯗꯨꯅ ꯊꯝꯈꯤꯕ ꯑꯣꯏꯒꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯖꯍꯧ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ." "ꯂꯩꯃ ꯑꯅꯤ, ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯩꯅ ꯃꯥꯕꯨ ꯊꯤꯕꯗꯨꯃꯛ ꯐꯪꯗꯦ꯫ ꯏꯅꯥꯎ ꯌꯥꯏꯃꯗꯁꯨ ꯑꯩꯅ ꯍꯪꯖꯔꯝꯂꯤꯕ ꯑꯗꯨꯅꯤ." "ꯐꯔꯦ, ꯅꯪꯁꯨ ꯌꯥꯎꯅ ꯃꯥꯕꯨ ꯊꯤꯕꯤꯌꯨ꯫ ꯃꯄꯥꯜꯗ ꯃꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨ." "ꯐꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯑꯍꯜ ꯑꯅꯤꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯋꯥ ꯁꯤꯟꯅꯔꯝꯃꯤ꯫ "ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯂꯩꯃꯇꯣꯟꯒꯤ ꯑꯌꯣꯛ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯌꯣꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕꯗꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯎ." ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯄꯤꯔꯤꯕ ꯌꯥꯊꯪ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈꯤꯕ ꯇꯥꯔꯗꯤ ꯀꯝꯗꯧꯕ? "ꯍꯩ, ꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯊꯪꯅꯤꯅꯦ꯫ ꯃꯍꯥꯛꯀꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯐꯖꯅ ꯇꯧꯔꯛꯎ." ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯑꯌꯣꯛ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯝꯃꯤ, "ꯏꯅꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒ ꯂꯥꯛꯄ꯭ꯔꯥ? ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ." ꯅꯨꯄꯤ ꯑꯗꯨꯅ ꯉꯛꯆꯥꯅꯅ ꯈꯨꯝꯃꯤ, "ꯏꯕꯨꯡꯉꯣ ꯑꯅꯤ, ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯦꯕꯨ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯂꯩꯍꯧꯗꯕ꯭ꯔꯣ?" "ꯂꯩꯍꯧꯗꯦ꯫ ꯃꯍꯥꯛ ꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯦ, ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ, ꯑꯃꯨꯛꯇ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯎ." "ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯥꯛꯇꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯂꯩꯃ ꯑꯅꯤꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯗꯣ ꯐꯪꯒꯅꯤ ꯈꯪꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯂꯩꯃ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯩꯃ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, "ꯃꯥꯗꯨ ꯑꯌꯣꯛꯐꯝꯗꯁꯨ ꯂꯩꯔꯝꯗ꯭ꯔꯕ, ꯀꯣꯅꯨꯡ ꯑꯁꯤꯗꯁꯨ ꯂꯩꯇ꯭ꯔꯕ? ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯂꯝꯒꯅꯤ꯫ ꯏꯅꯥꯏ ꯑꯅꯤ, ꯅꯨꯄꯥ ꯅꯍꯥ ꯈꯔꯒ ꯀꯧꯔꯛꯎ, ꯅꯈꯣꯏ ꯑꯩꯅ ꯋꯥ ꯁꯤꯟꯅꯒꯦ." ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯗꯨꯅ ꯃꯇꯥꯎ ꯃꯅꯥꯏ ꯈꯔ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯌꯥꯏꯃꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯎꯌꯥꯂꯣꯛ ꯆꯤꯡꯗ ꯀꯥꯗꯨꯅ ꯃꯥꯡ ꯇꯨꯡ ꯊꯠꯇꯨꯅ ꯂꯩꯃ ꯑꯇꯣꯝꯕꯤꯕꯨ ꯂꯩꯕ꯭ꯔꯥ ꯊꯤꯌꯨ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯃꯍꯥꯛꯄꯨ ꯐꯪꯕꯒ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯕꯨ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗ ꯅꯈꯣꯏꯒꯤ ꯃꯅꯥ ꯃꯊꯨꯝ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ ꯑꯩꯅ." ꯐꯒꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯑꯍꯜꯅ ꯃꯅꯥꯎ ꯌꯥꯏꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯕꯨ ꯑꯣꯏꯅ ꯍꯥꯠꯈꯤꯕꯅ ꯐꯔꯦ꯫ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯐꯥꯎꯗꯅ ꯑꯗꯨꯃꯛ ꯁꯤꯔꯦꯗꯅ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯃꯉꯣꯟꯗ ꯄꯤꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ." ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯃꯆꯥꯒ ꯀꯥꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯨꯒꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯗꯒꯦ? ꯑꯗꯨꯒ ꯏꯅꯥꯎ, ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯑꯁꯤꯃꯗꯤꯅꯦ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯁꯤ꯫ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯐꯥꯎꯕ ꯇꯥꯍꯜꯂꯔꯣꯏꯁꯤ꯫ ꯃꯍꯥꯛ ꯈꯪꯂꯕꯗꯤ ꯋꯥ ꯊꯣꯛꯄ ꯁꯣꯏꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯏꯄꯥꯝꯗ ꯁꯣꯏꯗꯅ ꯌꯧꯒꯅꯤ." "ꯏꯆꯦꯇꯅ ꯆꯤꯟꯕꯥ ꯀꯥꯡꯊꯣꯛꯄꯤꯔꯛꯀꯅꯨ꯫ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤꯗ ꯐꯪꯂꯒ ꯂꯣꯏꯔꯦ." ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯗꯨꯅ ꯄꯣꯊꯥꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯎꯌꯥꯂꯣꯛ ꯆꯤꯡ ꯑꯁꯤꯒꯤ ꯆꯦꯗꯥꯏ ꯑꯃꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯀꯌꯥ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯂꯩꯃꯇꯣꯟꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯍꯨꯝꯁꯨꯕꯤ ꯂꯩꯃ ꯑꯇꯣꯝꯕꯤꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯍꯥꯛ ꯂꯣꯟꯅ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤ, "ꯀꯣꯅꯨꯡꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯊꯣꯔꯛꯂꯤ꯫
ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯔꯕꯁꯨ ꯄꯣꯛꯇꯕꯤ ꯏꯃꯥꯇꯣꯟꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯁꯨ ꯐꯠꯇꯕꯤ ꯏꯆꯦꯃꯅꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯩꯅ ꯉꯁꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯁꯦ ꯅꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯎꯌꯥꯜ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩ ꯂꯩꯈ꯭ꯔꯒꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯁꯩꯗꯥꯡꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯆꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯔꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯔꯥꯏꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯐꯝꯅ ꯐꯝꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯒꯣꯟꯅꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯣ ꯅꯨꯡꯁꯤꯕꯅꯤꯗꯀꯣ꯫ ꯑꯩꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯂꯦꯝ ꯏꯃꯥꯒꯤ ꯅꯝꯗ ꯑꯩꯕꯨ ꯆꯦꯠꯅ ꯄꯣꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯄꯂꯦꯝꯅ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯕꯗꯣ, ꯄꯂꯦꯝꯅ ꯋꯥꯔꯗꯨꯅ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯥꯍꯣꯡ ꯁꯦꯒꯥꯏꯕ ꯑꯃꯗ ꯑꯩꯕꯨ ꯌꯣꯝꯗꯨꯅ ꯊꯝꯕꯗꯣ, ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯏꯃꯥ ꯄꯂꯦꯝꯗꯣ ꯅꯣꯡꯃꯇ ꯅꯣꯛꯆꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯑꯋꯥꯕ ꯀꯌꯥ ꯅꯪꯂꯕ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯕꯨꯁꯨ ꯀꯔꯤꯁꯨ ꯏꯄꯥꯅ ꯈꯪꯕꯤꯕ ꯇꯧꯗꯅ ꯏꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯁꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯨꯃꯛ ꯂꯩꯈꯤ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯀꯥꯗ ꯁꯩꯗꯥꯡꯕꯤ ꯑꯃꯒꯨꯝꯅ ꯑꯩꯍꯥꯛ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯃꯊꯟꯇ ꯄꯥꯎꯗꯝꯖꯩ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯈꯦꯗꯦꯅ ꯑꯩꯕꯨ ꯂꯧꯕꯤꯔꯦ꯫ ꯀꯣꯅꯨꯡꯗ ꯑꯩꯕꯨ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯂꯣꯏꯕ ꯅꯥꯏꯈꯤꯗꯦ꯫ ꯏꯆꯦꯝ ꯑꯍꯜ ꯑꯃꯗꯤ ꯏꯆꯦꯝ ꯌꯥꯏꯃ ꯑꯅꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯥꯊꯤꯈꯤ꯫ ꯑꯩꯒꯤ ꯃꯥꯡꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯥꯡꯕ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯊꯧꯖꯤꯡ ꯃꯔꯨ ꯑꯃ ꯍꯨꯜꯍꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯏꯆꯦꯝ ꯑꯅꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯍꯦꯛ ꯈꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯅꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯄꯤꯗꯣꯟꯕꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯀꯠꯐꯝ ꯊꯥꯕꯤꯅꯕ ꯀꯅꯥ ꯂꯩꯔꯣꯏ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯕꯨ ꯃꯥꯡꯍꯟꯕꯗꯤ ꯑꯩꯗꯤ ꯈꯛ ꯉꯝꯂꯣꯏ꯫ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯣꯅꯨꯡꯗꯒꯤ ꯑꯩꯍꯥꯛ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯌꯦꯡꯊꯣꯛꯆꯩ ꯑꯗꯨꯒ ꯈꯜꯂꯤ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯜ ꯅꯠꯇꯕ꯭ꯔꯥ? ꯏꯆꯦꯝ ꯑꯅꯤꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯐꯥꯅꯅꯕ ꯃꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯈꯣꯏꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯦ꯫ ꯑꯩ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯄꯥꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯂꯣꯠꯄ ꯌꯥꯕ ꯃꯐꯝ ꯊꯤꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯆꯦꯝ ꯑꯅꯤꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯒ ꯃꯇꯨꯡꯗꯁꯨ ꯅꯨꯄꯥ ꯑꯅꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯐꯝ ꯑꯗꯨꯗ ꯂꯝꯃꯨꯛꯅꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯕ ꯁꯖꯤ ꯑꯃꯣꯝꯒ ꯄꯥꯡꯈꯛ ꯈꯨꯝꯂꯝꯃꯤ꯫ ꯃꯊꯃꯣꯏ ꯑꯗꯨ ꯃꯤꯄꯥꯏꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯅꯨꯄꯥ ꯃꯈꯩꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯏꯗꯅ ꯃꯇꯨ ꯁꯣꯜꯂꯕꯤ ꯂꯩꯃꯇꯣꯟꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯊꯤꯔꯒ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯍꯥꯠꯂꯒꯗꯕꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯏꯕꯨꯡꯁꯤꯡ, ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯆꯦ ꯅꯆꯟꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕ?
ꯅꯪꯕꯨ ꯍꯥꯠꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯃ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯒꯅꯤ꯫ ꯃꯗꯨꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯔꯤꯕꯁꯦ꯫ ꯑꯩ ꯑꯁꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯇꯧꯍꯩꯗꯦ꯫ ꯅꯈꯣꯏꯒꯤ ꯑꯄꯣꯛꯄ ꯅꯃꯥꯕꯨ ꯍꯥꯠꯄꯒꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯕꯨꯗꯤ ꯀꯟꯕꯤꯌꯨ꯫ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯁꯖꯤ ꯑꯃꯣꯝꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯌꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯂꯝꯕꯦꯜ ꯊꯤꯕꯒꯨꯝ ꯅꯪꯁꯨ ꯊꯤꯔꯤꯕꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯤ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯒꯤ ꯃꯇꯝ ꯉꯁꯤꯅ ꯂꯣꯏꯔꯦ꯫ ꯅꯪꯅ ꯅꯆꯥ ꯄꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯒꯅꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯐꯝꯊꯣꯜꯕꯨ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯀꯔꯝꯅꯗꯤ ꯊꯥꯖꯔꯨꯒꯅꯤ? ꯄꯣꯄꯥꯡ ꯁꯨꯗꯕ ꯅꯪꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯕꯨ ꯁꯨꯝꯊꯍꯟꯗꯨꯅ ꯐꯥꯗꯨꯅ ꯅꯝꯂꯩ ꯂꯩꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯅꯪꯕꯨ ꯌꯦꯡꯊꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯉꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯇꯣꯟꯒꯤ ꯄꯤꯕꯨꯛ ꯃꯄꯥꯗ ꯊꯤꯜꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯌꯥꯏꯐꯧ ꯐꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯂꯣꯛ ꯑꯁꯤꯗ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯆꯥꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯩꯃ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯩꯃ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯃ ꯑꯍꯜꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯅꯣꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯗꯅ꯫ ꯇꯁꯦꯡꯅꯗꯤ ꯁꯤꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯅ ꯆꯥꯈꯤꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯄꯥꯛꯇ ꯌꯥꯏꯐꯧ ꯐꯧꯗꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯊꯕꯛ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯂꯩꯃ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯑꯍꯜꯅ ꯃꯅꯥꯎ ꯌꯥꯏꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅ꯫ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨ ꯏꯆꯦ, ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯕ ꯀꯥꯟꯗꯗꯤ ꯆꯍꯤ 5 ꯏꯆꯥꯁꯤꯡꯅ ꯁꯤꯟꯅꯗꯨꯅ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ꯫ ꯍꯥꯏꯅꯈꯤꯕ ꯋꯥ ꯑꯁꯦ ꯉꯥꯛꯅꯁꯤ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯑꯩ ꯀꯩꯁꯨ ꯃꯤꯅꯝꯂꯣꯏꯀꯣ ꯅꯪꯉꯣꯟꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯃ ꯉꯁꯤꯗꯒꯤ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯁꯤ꯫ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯍꯪꯂꯕꯁꯨ ꯈꯪꯗꯦ ꯑꯁꯤꯗ ꯈꯨꯝꯂꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯗꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛꯅ ꯎꯌꯥꯂꯣꯛ ꯆꯤꯡꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯥ ꯇꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯧ ꯁꯥꯗꯥꯟꯕ ꯁꯥ ꯑꯃꯠꯇꯁꯨ ꯐꯪꯗꯦ꯫ ꯁꯥ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯐꯅ ꯋꯥꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ꯫ ꯅꯪꯗ ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤ꯫ ꯆꯔꯥꯝ ꯆꯗꯠꯅꯔꯦ ꯏꯁꯥꯁꯦ꯫ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤꯅꯦ꯫ ꯂꯣꯛ ꯑꯃ ꯂꯩꯕꯗꯣ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯗ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯏꯁꯤꯡ ꯊꯛꯇꯨꯅ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯈꯣꯡꯗ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠ ꯈꯨꯕꯝ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯌꯥꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯊꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯅꯨꯡꯒꯤ ꯏꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯍꯥꯎꯏꯗꯀꯣ꯫ ꯍꯛꯆꯥꯡ ꯑꯁꯤ ꯇꯦꯛꯈꯠꯄꯒꯨꯝ ꯇꯧꯗ꯭ꯔꯣ? ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯐꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗ ꯍꯌꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ, ꯍꯩꯃꯥ, ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤꯅꯦ ꯁꯤꯗꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ? ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯂꯩꯃ ꯑꯇꯣꯝꯕꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯎꯒꯤ ꯁꯒꯥꯏ ꯑꯃ ꯁꯥꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗꯒꯤ ꯃꯤ ꯃꯌꯥꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯅꯍꯥꯟꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯃꯇꯣꯟꯗꯣ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤꯅ ꯊꯦꯡꯅꯗꯨꯅ ꯄꯨꯔꯛꯍꯧꯏ꯫ ꯃꯍꯩ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ
Sagai adubu mafam chana thamnamlaga Ningthaugi manakta changduna asengba yawa pumba paudamjarami. Ningthau Khededu wafam adu tabada yamna sauninglammi. Kari aigi taloi leima tombibu siraba asiba hakchang oina phangnaba phai Ningthau aigi taloibu hatpado maduda chenaba miyoi amata aina lemna thar chaibi chairak ahakpa pige khangadi do konung manungda lairiba leima ahal amadi leima yaimadi manautonge asiba hakchang adubu purakpadu uraga mathwai adu yamna pakhatcharami. Makhoi anina lona hainai karino hojik tawgadaba sibo asengbadubu ipureba Ningthau asina khangkiba thau aikhoi ani awafamna taba soiroi ko karamna hoju phawa leiramlibano khangde ipureba Ningthau se mai hoduna saukri langla langjil soidana thigalaklagani inaw yaima aina haigadabadi khangde sita hayugo mara leiraba makhoi anido mathamoy adu tanik leijarami. Ningthau Khedena liklamasum thigalakpada nupa amana asumna hairei Ningthau gi taloi leima atombina mangkre haiba matam aduda khunka romdagi nupa kharana uyalok chingda naiduna laikhiba ujaki leima atombina siduna leiramliba adusu mafam adomdani makhoi nupa singa do kaukhatuna amukta wahang pahung chathabi. Ningthauna mi thaduna nupa khara hana kaukhatlami. Ningthauna makhoibu yengduna hangi hayo asengbu pumba hairabadi nakhogi na thwai aina soidana kanbigani kanana aigi taloi atombibu hali. Ningthau Khedena sum law khongduna hanglabada nupa singa dusu siba kiraduna asengbu pumbado loina haidoraklami. Ningthau sanai bungo nanai aikhoi asengbu pumbado haidokjaki aikhoi gi iraltadi ngakpiu aikhoi gi thawai asidati kanbiu leima ahal amadi leima yaima anina makhoina haimanbadagi aikhoi na leima atombibu thiduna hatpani thawdok asida chenaba miyoi khudima nakhoina loina hayu wafam asida nupa khara aduna numituda yawa nupa sing adugi maming panduna loina hairami. Ningthau Khedena manai thaduna nupa sing adubu loina konungda kaukhatlami. Masigi matungda mahakna mahaki taloi anibu amu kauthoklami. Taloi leima anidi pakhatpana masado cheng khaibagumna niklami. Ningthauna makhoi anibu yengduna hairei nakhoi anigi thawrangdagi aigi taloi leima atombibu hatpani haibasi chumlabra. Wafam asida makhoi anina khangde haiba wahai asita khumlai. Ningthau Khedena asawba sakpham amaga loinana hanjin hanjin hanglabada leima yaimana khumlai. Iche halna haibadagi aiso adu yawkhibani. Wafam asida leima ahalna leima yaimabu yengduna hairei kari aina karam kanda hana hairiba wafam ase nangna hana hodorakhiba natra karino da iche adumna changhate ta hatpirakanu iche na natro leima tona mafam asida heklakhiba numitagi otnei khibado hari kayada machin thiriba angangnune phattaba thabak tawbana nangna matawraga aingonda thangjinba kasu sari inaw aduna masawai sangdra haiba paw ase he khangbadagi macha soidana pokhragani haiduna nangna saro sinduna mahakbo hatnaba macha adubu mangankinaba honakhiba natra leima anido masagi mara kanjanaba haiduna makhoina tawkhiba aronba phattaba thabak sing ado loina wayeliba misak adugi mamangda haidoraklami. Makhoi anido masam phoidanaraklammi manai piktukna makhoi anibu khamtoklami. Ningthau Khedena makhoi anibu yengduna hairei aduk pukjel phattaba leima amani haiduna aduk athoina palkana ngasi haiba numit asidagi nakhoi anibu aigi nupi natrabani aigi nusibi leima tonbo hatpagi chaibi chaira nakhoi anina phangbadari naru koktuna sunu yaingang taiduna uyalok kaithelda yaifau phoduna thamge masina nakhoi anigi naralgi chairami. Mamangda leiriba nupa sing adubu yengduna amu hairei phattaba migi matung illu nakhoi pumba sibagi chairak aina pirabani. Asumna phattaba thabakta natana thobangluba nupa sing aduso loina hatoklami. Aduga leima ahal amadi yaimabuna maru koktuna sunu yaingang taiduna kaithelda yaifau phorami. Lambida chatpa miyoi singna makhoibu yengnaduna noknarami. Mara leijadraba laibak thiraba leimaton su adumak mairi thakta yata khirami.